Maheiroi Nupishing MU Oja Shinggi Machashing Oiramlagadi Kari Touramgani HAINA Socialist Students Union of Manipur Ssum MAIKEIDAGI PHONGDORAKLI Ssum President SEI Maheiroi Thadorakpa Cherol Amada Manipur University gi manungda charangnaba thokliba si laibak thibani amadi Maheiroi khunaibu ikaiba pibani haibada haimanba thokloi Maheiroi Nupishingna miyam mamangda leibak miyam khangna ikai iki hundoktuna phongdorakliba wafam singbu taraina loba yaroi mitei khunai Nupi Oibi Singbu awang thakta thamduna ngasi fawa lakli thokliba wathok asi inquiry chathari haina namsinduna thamnaba honaba laibak thibani amadi lotsinduna thambasu yaroi wathok asibulana uhannaba honabibasu laibak thibani Karigumba Thodok Asiga Mari Lenina Maheiroi Singda Nuaitaba Amata Thokanba Yaroi Makhoigi Damak Union Asina Chap Chana Thengnagani Watok Asigi Warashin Dean of Students Welfare Amadi VC na Pubiraku Inquiry Tauri Haraga Nathainaba Honaba Yaroi Mitmangda Thokiba Thodokpu Inquiry Tauri Haraga Yagadori Bra Haina Cherol Asina Makatari